Akashbani Imphal ngangbom nganthoi pau pajari ahanbada maroiba pau Works Mantri Thongam Biswajit Singh na hairi lambi thong phagathanbaga sel thumgi phibam phagathanbaga naknaba mari leinai International Solar Alliance ki mifamna Englishing ani kunthra phawbada solar energy gi lamda sel thadabagi sang $1 trillion ama yohanaba pandam thamli amasung Bharat amasung Mauritius ki mari phagathanaba Rashtrapati Ramnath Kovind na appeal tauri Works Mantri Thongam Biswajit Singh na hairi lambi thong phagathanbaga raija sigi sel thumgi phibam phagathanbaga naknaba mari leinai mangna hai lambi thong phagathanba haibasi hojik leiriba sarkar asigi khwaidagi mapung oiba thabakni mantri na hai I pau phaunaba watpana tongan tongan ba kanglup singi marakta tokhai tananabagi masak oi Ukhrul jila dangrang mantri na Salou Turel gi thong sangakhi thoramdu da saruk yakhiba singai kendra gi MLA Khasim Basumna Works Mantri Biswajit Singh asi English kumza lising machamapan humbudra nipanda matamdugi Mukhyamantri yang maso saijana laklamba dugi tungda ahanba lakpa mantri ni haina nungaiba phongdokhi tungda mantri na Ukhrul jila gi Kharasom Lajoga Senapati jila gi laiga samnagadaba lai turel mathakta saba thong amasu sangakhi Tengnokpal District Police amasung Assam Rifles ke apunba kangbu nangarang Moredagi Imphal tamna thorakpa Maruti van amada tonglakpa nupi ama lupa koti ani lak yang khinipan lising humphuromgi mamal oigadaba heroin gram chahum yang khaitaruk amasung brown sugar gram chani taraga konana fare police ki pauna hai phagalaba polam sing adu passenger Maruti van adu da rice cooker amagi manungda haptuna purambani police ki kangbuna Tengnokpal da check tawbada polam sing adu phagat khibani hiramasi gi matangda Tengnokpal police station da FIR ama thangatkre Pradhan Mantri Narendra Modi amasung France ki Rashtrapati Emmanuel Macron ngarang Rashtrapati Bhavan da International Solar Alliance haudokhibagi ahanba conference da puna saruk yakhi nongmagi oiba mifam aduna English ngani kunthra phawbada solar energy sizinabagi sang singthaningai oine hengathanaba lam asida sel thadabagi sang $1 trillion ama yohanaba pandam thamli thoramdu da Sri Modi na action point tara su puthokhi madugi manungda malemgi leibak khudingmakta ataba mamalda solar gi technology fanghanba amasung photovoltaic cell singdagi mai puthokpagi sang hengathanbana singba wafam yauri Sri Modi na solar project sing da sel yamna thadanaba ataba mamalda mai puthoknaba amasung carbon thadokpagi sang hanthanaba wafam su phongdokhi Pradhan Mantri na hai International Solar Alliance ki sadasya oriba leibak singda training slot chamnga semgalagani amasung lam asida research tawnaba solar technology mission ama hodoklagani mangna hai English ngani kunithoi fawbada Bharat na renewable energy dagi mai gigawatt 135 puthokpa ngamlagani thorumdu da wangangbada Rashtrapati Emmanuel Macron na hai English ngani kunthra fawbada solar power terawatt ama fangnaba hotnabada $1 trillion ama darkar oigani mahakna mifamdu da saruk yariba mapan leibak singdagi lakpa mioisingna makhoigi leibakta solar energy puthoknaba kari thabak lokhalibage haibadu lauthoknaba taksinki mifam adu yawba lakhiba Bangladesh ki Rashtrapati Mohammad Abdul Hamid amasung Sri Lanka ki Rashtrapati Maithripala Sri Senaga su Sri Modi na tongana unakhi unaba adu da lusingba singla lambi thong phagathanba tengbang pinaba hengathanba yawna tongan ba wafam kyagi mtangda khanakhi Rashtrapati Ramnath Kovind na Mauritius ta leiba Bharat masa singna leibak ani gi mari phagathanaba honanaba appeal tauri leibak adugi Port Louis da leiba Gandhi Institute tangrang leibak adu da leiriba Bharat masa sing amasung naha sing da wangangbada Sri Kovind na hai Mauritius ta leiriba Bharat masa sing asi Bihar dagi Tamil Nadu phawbugi tongan ba raija sing dagi haukhibani Sri Kovind hai Bharat amasung Mauritius na lau singu dairy farming tourism textile amasung shiksha na singba yauna lam kayada punna thabak paikhatminaba yagani tabiriba pawse Akashbani Imphal dagini Imphal da ngasi phongba pawse singi maru eba paw khara khananaba huyen lan pawgi editor ningombam Hemanta Kumar amasung aikhoigi mihut Ramakanta Sharma lere Ramakanta Hemanta Kumar bo ahanba mukta taram no uksari thagatsari BJP na lusingba Manipur gi sungsinaba sarkar sahi ma mapung pharakpaga iroina na project kaya sangana ba honariba si saba loiraga ningthina sangabiyo nanghoroi matagum mingchat launaba honabiganu haiba hanagi Mukhyamantri o ibobi singna phongdokpa warola manga sigi pause ayambada ahanba lit story oina phongnar pure hoi pausna Hwelan Pau Punafam Shanghai Express People's Chronicle Narol gi thotang Imphal Free Press amsung Isel Express ahanba headline tidno phonge hoi pausigi matungina project sam hena BJP na sangagadoriba asi
कांग्रेस न पाइकट लंबना एमबनी अमसुंग लोइसिंदबा प्रोजेक्ट सिंग करीगी संगारीबनो हाइना कांग्रेस न हांगे हाइजरिबा लाक्चनी वो वफमदी कांग्रेस लुसिंगबो अक्रम इबोबिना ngarang media da phongdokkibo wafam sing asigi nunggi oiba wantok se hemadana kari ne haina lobibagi हानगी चीफ मिनिस्टर ओरंबा हौजिंगना कांग्रेस लुसिंगबो ओइरिबा ओक्रम इबोबिना ngarang phongdokki wafamsi khoi marul yami haibatai marul sing adagi manungda maru oibadi sahi 15 gi कांग्रेस lengak matamda karimata tarumdabadawna kanagumba kharana wa pangana ngamgi thongda pakhumma ma pihauda taragadi asumbo oikhagani khangragani ena lobadagi mana wafamsi कांग्रेस पार्टी na pakhum pirpagi mong ma khoi male atopa amana hojik lengak asina khoi anoba lengak sina project sa ma hena sangari bani am sangabe thom mayam tawrisida tawrising si कांग्रेस na paket lamba aduga losin badagi thrak yarga le horba aduga mayam sing mayam yaure adu yauri si कांग्रेस na tawbana sini aduga BJP na paket pana sini haibadu tarang ba put oina thambagi pamba adumba mom sumale haibadi कांग्रेस na tawrambagi loslambangam dabagi thabak singduna sini si akoina sangare haib podama adagidi BJP gi anu baga mention paket project sing sini si so sangare haib potu nakai sengna thamaning bagi apamba masu adu su phonto ko mali akon bada akoigi mathangda ai hygienic sina employees sing gi hoji akoigi employees sing na demand toriba taris ba pegi wahamje akoigi sida tripura gi matangda kanona ora hanagi kanu chief minister oirambo oibo bina pusalai si election gi matamduda tripura da prime minister Narendra Modi na miyam duda tripura gi miyam da taris ba pe commission gi tolop si anu tolop si sab chana phangangani na mana promise tawi si taseng badi CPM gi government duna matamduda taris ba pe commission gi tolop siga mana ba mo ma da pir ga sanahan ba grabane sanari ba potu maduna taba hekta central government na phangi ba posiga samana ba mo ma employees da phangani na mikhal mangda mana ba mana haiba mkhal legi ado mana ya no pusalai na somna kan congress na pusalai na manipur da su BJP gi lengak ama leire center da su BJP gi lengak ama leire akhoi gi sidana toropi basi ta khoi tare su pe commission gi toropi basi pidin finance commission gi lakrebo khoi wa gi ni ngam giru ena haiba gi mong da leire se kari gi no haiba pot da mani mina somna kan da tha khagi man da pi ni na hagre akhoi na kari gi pibunga moi do no haiba pot da mani ado kari gumba congress gi lengak sina lakpui khuyong sab leire gadi lagadi haiba ni amam dhargadi ado employees gi ano botolop se tha khagi manung sida soidana pi ni haiba mana khoi gi kari haitare government si akhoi gi sidagi hena congress na tawung ngani haiba pot ama khaksi mayam da phongdok po oina tawi adugi matung tarakpada akhoi gi kano se akhoi civil secretary sarisi ngarang MLA mayam masale salaga yeng kan da tang tranga tat sanga doini haire sumna kandana sanga ga do potu iho hodana leyena utpagi mami ma khoi tai aduna si posing si akhoi gi mapung phana loisalaga sanga biu haiba pot ma apil ma moina tawi simlere adagi atopa amana ngasai parliamentary secretary of ma pusale delhi gi tawre akhoi gi na kamai tawduino haiba pot ma lai adu sigi wafum sing sina maru oibani adu matang sida aina hajaning base india gi democratic system da opposition amasung ruling aina leisi kaidung su punna samina di no opposition haiba sidi si liba gari amagi break amani masina masagi kaino sina lengak sina tong ba haining mayam sing haiba yadi haiba du unna ba pot amani adna miyam gi thabak tawda aina toram bani ar moina kaim tawdi kana haiba si akhoi democracy da di miyam gi uina di apha pot amani hojekti congress su matung da kaim ba lengak ma par taragadi BJP na phane am torobani na mudi hena thabak tawta abne ba adna yengrak pata abne ba maram aduna congress na sabsaba opposition gi role am lawraga thabak torpase masigi oina di ai laibak phabane nai thamjagi hoi pausi ga mari lena na lakchani ba topa wafam amna manipur da saba loisindaba project sangaba gi thogdo sidi hemanda handaki sina an banate hajari ba hanagi congress sarkar gi matam da saba loisindaba khoi sanga gi ba project ya laikre kudamoina hairab da ISBT then city convention center amsung khuga dam chingba sing hajari ba masi miyana loida khangna ngakni kare hebeni ikoi kuidringaida akhoi gi ukulda hospital sangabada miyamna luisandringaida sangabi nuina akhoi gi kantoba irang ama thokibagi pawma akhoi congress ki matamda legi adaga longthomam birena honorable chief minister sina margi lengak sina sahi ama mapung parak pasida miyamda masu lengak ama pairi banina kari mathaba khara tawi ase masu uning bai si masi miyabagi hona sane ai wosu masi tawni aduna si maraksida amuksu prime minister su aduga union home minister su lakani hai lakan sida siba khai
ꯑꯩꯈꯣꯏ ꯊꯕꯛ ꯃꯌꯥꯝ ꯁꯤꯃꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯝꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯇꯥꯛꯄꯅꯦꯅ ꯑꯩꯗꯤ ꯂꯧꯏ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯄꯁꯤꯗ ꯂꯩꯉꯥꯛꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯀꯩ ꯊꯕꯛ ꯇꯧꯔꯒꯦ ꯁꯤ ꯃꯤꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕ ꯌꯥꯎꯅꯕꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤꯡꯁꯤ ꯁꯪꯒꯥꯕ ꯁꯪꯒꯥꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦꯅ ꯑꯩꯗꯤ ꯂꯧꯏ ꯑꯗꯨꯅ ꯊꯕꯛ ꯂꯣꯏꯁꯟꯕ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯊꯝꯕꯤꯈꯤꯗꯨꯅꯤ ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯆꯠꯅꯂꯣꯟꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯁꯪꯒꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯂꯧꯅꯤꯡꯕ ꯇꯉꯥꯏ ꯐꯗꯅ ꯅꯨꯃꯤꯠꯇꯤ ꯂꯧꯅꯤꯡꯕ ꯑꯗꯨꯅ ꯂꯣꯏꯗꯅ ꯀꯥ ꯑꯃꯇꯪ ꯂꯣꯏꯁꯜꯂꯒꯁꯨ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯣꯡꯖꯤꯜꯂꯒ ꯂꯩꯔꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯂꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯨꯔꯒꯗꯤ ꯑꯩꯗꯤ ꯂꯣꯏꯁꯟꯗꯕꯒꯤ ꯄꯣꯠꯁꯤ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯔꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯏꯔꯛꯏꯕꯅ ꯑꯇꯩ ꯅꯠꯇꯕ ꯂꯣꯏꯁꯟꯗꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝꯁꯤꯡꯁꯤ ꯍꯌꯦꯡ ꯁꯦꯟ ꯂꯣꯏꯁꯟꯅꯅꯕ ꯁꯦꯟ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯗꯤ ꯁꯪꯒꯥꯈꯗꯥꯏꯅꯦꯅ ꯍꯥꯏꯔꯀꯥꯟꯗꯗ ꯑꯗꯨꯒꯤ ꯁꯦꯟꯁꯤꯡꯗꯨ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯕ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯃꯈꯜ ꯀꯌꯥ ꯑꯁꯤꯗ ꯆꯍꯤ ꯑꯃꯗ ꯃꯤꯌꯥꯝꯅ ꯂꯨꯄꯥ ꯀꯣꯇꯤ 294 ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯄꯥꯎꯆꯦ ꯈꯔꯗ ꯐꯣꯡꯅꯔꯦ ꯋꯥꯐꯝ ꯑꯁꯤꯃꯛꯇꯤ ꯁꯔꯇꯣ ꯇꯣꯟꯗꯥꯅꯥ ꯀꯣꯝ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯔꯤꯁꯔꯆꯔꯁ ꯑꯃꯅ ꯊꯤꯖꯤꯜꯂꯒ ꯐꯣꯡꯗꯣꯔꯛꯄꯅꯤ ꯍꯥꯏꯖꯔꯤꯕ ꯄꯥꯎꯁꯤꯅ ꯃꯤꯌꯥꯝꯅ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯂꯨꯄꯥ ꯀꯣꯇꯤ 294 ꯍꯦꯟꯕꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯆꯥꯗꯤꯡ ꯇꯧꯔꯤ ꯍꯥꯏꯔꯕꯅꯤꯅ ꯆꯥꯗꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯟꯊꯍꯟꯅꯕ ꯆꯦꯛ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯁꯔꯇꯣ ꯇꯣꯟꯗꯥꯅꯥꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯦ Honorable Chief Minister N. Birena Yausanggi Kumaisi Numi Masing Hantanabagi Appeal Amakak Mana Pongdokibadong Toki Adugi Matung Tarak Padalaga Port Amani Havadi I quickly Manipur the Pangtoy Festival Mayam Singse Mayam Sing a sale Masading Tawi Havani Quite again Maruina Manipur the lady Bakanglup Kenosi Kuntraga Mari Manga Side Lady Mayam Sing Sigi Loyal Festival Amomley Festival Mayam Sing Sigi Kenosi da Hui Sour was Masading Tawedu Tondanana Uli Ado Sading Tawi Harga Festival lama pangthokpa toksi haibadudi yaroi adna yaragadi akoina posingsi samangsi khara handhanaba kari tawbi yabagi haibadudi wakhalon amakak mana akoi aputhoku pamra na khali gi motadi atopo wafam na hojiki zatkriba sading tawtriba central mamam se suppose Manipur manungda tungduna leinabagi khungphum akoigi some step khus lokapam thokprasini amani sumi akoina thadariba sensi sakaubuda haire ningol sakauba haire ningol sakauba sida akoigi labuk singsida ona daga pukri singsida yokpa nga singse nga gi mahutuda mapandagi hek pusalakpa adagi akoi swaida kabok saraga kabok purga mayimduda mapamduda kabok pugudabuda mapandagi sen yubi adagi komla akoi swaida phangda pot mayam lesalakpa haibadi songi sales simam singse Manipur dagi tung Jagada sen akogi fuga putoga akogi state lair bamada ina kumbamada gi misam amada laina daga legada sen jingse mapanda sum ukung hobada hai dongna den tawtardi akogi state si lair ba state ma or pata bane ba aduna ni akoina festival ama pangthok matamda akoina tawgudriba sading se sangda akogi puthokudriba sen se kana sarkidoino have se khoi hana yeng batai yeng kanda akogi Manipur da tuhang na ba kari tharang toksige have poto akoina hodokada bane ba akogi kanu ero akogi Pangalisil now singi itpu oiro or the Christian singi Masagi Christmas pu oiro or Natagana akoi Manipur gi Maitei singi or Natagati Kalup singi festival kuding the sangiba hui sang Pantopur sangiba masak matum singse akogi oiba posing na tawjaragadi sen sing da akogi si tungani na aina khali akoi masi pose akoi satrona madu miyam da thammakanda miyam du punna wakhal taminna bagi pot amani aduga maruina yausangi festival da numit mangani film laisidi akogi masigi se sel sading tawbudna tana irang palang mayam habadi pamda thodong mayam khana sainaba mi phunaba hanaba gi thodong mayam thorokpa adagi di mayam su festival pangthobena festival da lupabanina lupagalerebanina ngasagi thabuk sugada nungada mayam amagi awa wanawu mayam singdo adu thoktana bagi damakta matam khar tension baina se minister na hodogi bhamse adum asi aidi maram sabraina aidi khali thagatsari Aroibada maroiba pau amuhanna Works Mantri Thongam Biswajit Singh na hairi lambi thong phagathanbaga sel thumgi phibam phagathanbaga naknaba mari leinai International Solar Alliance ki mifam na English ngani kuntra fawda solar energy gi lamda sel thadabagi sang $1 trillion ama yawhanaba pandam thamle amasung Bharat amasung Mauritius ki mari phagathanaba Rashtrapati Ramnath Kovind na appeal tawri
ꯄꯥꯎ ꯂꯣꯏꯖꯔꯦ꯫